ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯈ꯭ꯔꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗ ꯔꯃꯦꯁ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯝꯂꯥ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯅꯀꯨꯜ ꯂꯩꯔꯝꯃꯤ꯫ ꯔꯃꯦꯁ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯊꯕꯛ ꯁꯨꯔꯒ ꯃꯍꯥꯛꯀꯤ ꯄꯔꯤꯕꯥꯔ ꯌꯥꯝ ꯋꯥꯅ ꯊꯥꯛꯆꯔꯝꯃꯤ꯫ ꯑꯗꯣ ꯃꯍꯥꯛꯅ ꯁꯨꯔꯤꯕ ꯊꯕꯛꯇꯨꯅ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯇꯥꯟꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯁꯟꯗ꯭ꯌꯥꯗ ꯃꯍꯥꯛꯅ ꯊꯕꯛꯇꯒꯤ ꯋꯥꯅ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯝꯂꯥꯅ ꯍꯥꯏ, "ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯌꯦꯡ ꯏꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ? ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ." "ꯍꯣꯏꯅꯦ, ꯑꯩ ꯈꯪꯉꯤꯅ. ꯑꯗꯣ ꯉꯁꯤ ꯑꯩꯅ ꯁꯨꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯗꯤ ꯌꯨꯝꯒꯤ ꯈꯔꯆꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ. ꯑꯗꯨ ꯐꯥꯎꯕ ꯄꯩꯁꯥꯗꯣ ꯀꯣꯟꯅꯗꯦꯅꯦ ꯅꯪꯕꯣ." "ꯍꯣꯏꯃꯥ ꯍꯦ ꯏꯁꯣꯔ, ꯑꯩ ꯍꯧꯖꯤꯛ ꯏꯄꯥꯝꯗ ꯀꯔꯝꯅ ꯆꯠꯇꯣꯔꯤꯃꯣꯅꯦ? ꯀꯔꯤꯝ ꯌꯥꯎꯗꯅ ꯆꯠꯄꯕꯨ ꯑꯩꯗꯤ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯌꯦ. ꯏꯄꯥꯝꯗ ꯄꯣꯠ ꯆꯩ ꯑꯃ ꯂꯩꯅꯤꯡꯕ ꯇꯥꯔꯗꯤ ꯑꯩ ꯃꯣꯏꯗꯩ ꯅꯤ ꯇꯥꯔꯦꯅꯦ, ꯍꯥ? ꯑꯩ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯪꯉꯤꯅꯦ. ꯑꯗꯣ ꯀꯔꯤꯗꯤ ꯇꯧꯅꯤ, ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯇꯧꯕꯅꯤꯅꯦ ꯅꯪꯕꯣ. ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤꯅꯦ ꯑꯩꯕꯨ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯟꯕ ꯉꯝꯒꯦ ꯍꯥꯏꯅ. ꯑꯗꯨꯒ ꯀꯌꯥꯝꯗꯤ ꯇꯨꯡꯁꯤꯟꯅ ꯊꯝꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯅꯦ? ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯩ ꯏꯄꯥꯝꯗꯒ ꯑꯝꯇ ꯆꯠꯆꯔꯔꯣꯏ. ꯆꯠꯂꯨꯅ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ? ꯁꯤꯗ ꯁꯨꯝ ꯂꯩꯖꯔꯒꯦ, ꯐꯔꯦ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯝꯂꯥ ꯀꯞ ꯀꯞꯅ ꯆꯪꯈꯤ꯫ ꯔꯃꯦꯁꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯝꯂꯥ ꯃꯄꯥꯝꯗ ꯊꯥꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ꯫ ꯔꯃꯦꯁꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯕ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯃꯦꯁ ꯊꯕꯛ ꯁꯨꯕꯒꯤ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯊꯕꯛꯇꯤ ꯑꯝꯇ ꯐꯪꯈꯤꯗꯦ꯫ ꯔꯃꯦꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯤꯄꯥ ꯑꯃꯅ ꯀꯧꯔꯛꯈꯤ꯫ "ꯑꯣꯏ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?" "ꯑꯩꯕꯨꯔꯥ? ꯅꯪꯅ ꯀꯅꯥꯅꯣ? ꯅꯪꯅꯔ ꯑꯩꯉꯣꯟꯗ ꯀꯧꯔꯤꯗꯣ?" "ꯍꯣꯏꯅꯦ, ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ." "ꯍꯣꯏ ꯁꯦಠꯖꯤ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" "ꯅꯪꯂ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯊꯕꯛ ꯁꯨꯕꯗꯣ?" "ꯍꯣꯏ ꯁꯦಠꯖꯤ." "ꯑꯣ ꯑꯣ ꯑꯣ, ꯁꯤꯗꯒꯤ ꯅꯥꯀꯟꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯂꯝ ꯂꯩꯅꯦ. ꯑꯗꯨꯗ ꯇꯧꯔꯒ ꯄꯥꯏꯞ ꯐꯨꯝꯒꯦ ꯇꯧꯕꯅꯤ, ꯉꯝꯒꯗ꯭ꯔꯣ?" "ꯍꯣꯏ ꯍꯣꯏ ꯁꯦಠꯖꯤ, ꯁꯦಠꯖꯤꯒꯤ ꯊꯕꯛꯇꯣ ꯑꯩ ꯁꯨꯖꯒꯦ." ꯔꯃꯦꯁ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯕꯛꯇꯣ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯗꯤꯟ ꯆꯨꯞꯄ ꯑꯗꯨꯗ ꯍꯧꯕ ꯅꯥꯄꯤꯁꯤꯡꯗꯣ ꯔꯃꯦꯁꯅ ꯍꯥꯟꯅ ꯂꯣꯏꯅ ꯁꯦꯡꯗꯣꯛꯂꯝꯃꯦ꯫ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯔꯃꯦꯁ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯃꯍꯥꯛ ꯂꯩꯕꯥꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯔꯃꯦꯁꯀꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯃꯐꯝꯁꯦ ꯀꯔꯤꯅꯣꯃ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯔꯃꯦꯁ ꯊꯕꯛꯇꯤ ꯂꯦꯞꯈꯤꯗꯦ꯫ "ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯁꯨꯔꯦꯕꯣ. ꯑꯗꯣ ꯈꯔꯒꯗꯤ ꯇꯧꯔꯝꯃꯒꯦ ꯁꯟꯗ꯭ꯌꯥ ꯑꯣꯏꯗ꯭ꯔꯤꯉꯩꯁꯤꯗ." ꯔꯃꯦꯁ ꯂꯩꯕꯥꯛ ꯇꯧꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯌꯣꯠꯇꯨꯗ ꯀꯩꯅꯣꯝꯃ ꯊꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛꯀ ꯌꯣꯠ ꯊꯥꯏ꯫ ꯑꯃꯨꯛꯀ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯕ ꯅꯨꯡ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯈꯔ ꯈꯣꯠꯇꯣꯛꯂꯒ ꯌꯦꯡꯕꯗ ꯑꯔꯪ ꯑꯔꯪꯕ ꯃꯉꯥꯜ ꯉꯥꯛꯇ ꯎꯏ꯫ ꯂꯩꯕꯥꯛ ꯑꯗꯨ ꯈꯔꯒ ꯑꯃꯨꯛ ꯈꯣꯠꯇꯣꯛꯂꯒ ꯌꯦꯡꯕꯗ ꯔꯃꯦꯁ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯗ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯔꯃꯦꯁꯅꯗꯤ ꯁꯅꯥ ꯁꯨꯛꯌꯥꯝꯁꯦ ꯑꯃꯨꯛ ꯐꯥꯎꯕꯗꯤ ꯎꯗ꯭ꯔꯤꯕꯅꯤꯅ ꯔꯃꯦꯁꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯛꯅꯤꯡ ꯅꯤꯛꯈꯤ꯫ ꯔꯃꯦꯁꯅ ꯈꯜꯂꯤ, ꯃꯤꯒ ꯑꯝꯇ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯍꯥꯟꯅ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯣꯀꯦꯠꯇ ꯍꯥꯞꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯁꯤꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗꯨꯗꯒꯤ ꯃꯩꯈꯨ ꯉꯥꯛꯇ ꯀꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯉꯛꯄ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯈꯤ꯫ "ꯉꯥꯏꯈꯣ ꯅꯀꯣꯛ ꯌꯥꯎꯗꯕ ꯃꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦ." "ꯀꯅꯥꯅꯣ ꯑꯗꯨꯗ?" ꯔꯃꯦꯁ ꯃꯥꯏꯀꯩ ꯃꯔꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯥꯊꯤꯕ ꯚꯨꯠ ꯑꯃ ꯎꯈꯤ꯫ "ꯚꯨꯠ! ꯀꯅꯥꯅꯣꯝꯃ ꯑꯩꯉꯣꯟꯗ ꯀꯟꯕꯤꯌꯨꯕ!" "ꯉꯥꯏꯈꯣ, ꯑꯁꯤꯗ ꯂꯩ ꯑꯩ. ꯑꯩꯒꯤ ꯃꯣꯡꯐꯝꯅꯤ ꯑꯁꯤ.
ꯆꯍꯤ ꯀꯌꯥꯗꯩ ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯗ꯭ꯔꯤꯉꯩꯈꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯃꯪꯐꯝꯁꯨ ꯇꯧꯊꯣꯛꯄ ꯑꯗꯨꯒ ꯁꯅꯥꯁꯨ ꯍꯨꯔꯥꯟꯅ ꯄꯨꯒꯦ ꯇꯧꯕ ꯅꯪ ꯉꯥꯏꯈꯣ ꯅꯪꯕꯨꯗꯤ ꯑꯩꯅ ꯍꯤꯡꯅ ꯊꯥꯔꯣꯏ ꯅꯠꯇꯦ ꯅꯠꯇꯦ ꯚꯨꯠ ꯃꯍꯥꯔꯥꯖ ꯑꯩꯗꯤ ꯁꯤꯗ ꯃꯤꯒꯤ ꯊꯕꯛ ꯁꯨꯖꯕꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯛꯄ ꯀꯨꯏꯔꯦ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯚꯨꯠ ꯃꯍꯥꯔꯥꯖ ꯑꯗꯨꯅ ꯑꯩꯅ ꯁꯅꯥ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯖꯕꯅꯤ ꯃꯍꯥꯔꯥꯖ ꯑꯩ ꯅꯪꯉꯣꯟꯗ ꯁꯤꯗꯒꯤ ꯁꯅꯥ ꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯕ करी थबकनो भूत महाराज ꯅꯪꯅ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯇꯤꯒꯤ ꯆꯥꯅꯕꯩ ꯄꯨꯔꯛꯑꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯁꯅꯥꯒꯤ ꯕꯦꯒꯁꯤꯗꯒꯤ ꯁꯅꯥ ꯑꯃꯃꯝ ꯄꯤꯒꯅꯤ करी असेंबरो अदु ओइरदि भूत महाराज नंगना चागे हाइबदो अई नुक्तिगी पुजरक्के ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯃꯤꯊꯥꯏ ꯄꯨꯗꯨꯅ ꯂꯥꯛꯎ ꯑꯩ ꯃꯤꯊꯥꯏ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ होय भूत महाराज अई पुजरक्के ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯃꯦꯁ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏ ꯃꯤꯊꯥꯏ ꯁꯦꯝꯃꯨ ꯑꯩ ꯃꯤꯊꯥꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ करीनो ꯌꯨꯝꯗ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯅ ꯃꯤꯊꯥꯏ ꯁꯦꯝꯃꯨꯀ ꯍꯥꯏꯔꯗꯅ ओहो ꯑꯩ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯀꯔꯤꯝ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯕꯗꯨꯇ ꯇꯧꯅꯦ ꯅꯪꯅꯅꯦ ꯃꯤꯊꯥꯏꯗꯨꯕꯨ ꯍꯥꯎꯅ ꯁꯦꯝꯃꯗꯤ ꯈꯜꯂꯣ ꯑꯩꯈꯣꯏ ꯍꯌꯦꯡꯗꯩ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯀꯔꯤꯅꯣ ꯃꯤꯊꯥꯏ ꯁꯦꯝꯃꯒꯕꯨ ꯃꯤ ꯅꯨꯡꯉꯥꯏꯅꯕ꯭ꯔꯥꯅꯦ ꯑꯩꯅ ꯈꯟꯖꯕꯗ ꯅꯪ ꯉꯥꯎꯔꯕ ꯀꯩꯅꯣ ꯂꯥꯏꯔꯕꯒꯤ ꯄꯣꯠꯂꯨꯝꯁꯦ ꯄꯨꯕꯗ ꯐꯔꯦ ꯐꯔꯦ ꯌꯨꯝꯗ ꯁꯪꯒꯣꯝ ꯈꯔ ꯂꯩꯕꯗꯨꯅ ꯑꯩ ꯍꯌꯦꯡ ꯁꯦꯝꯃꯒ ꯄꯤꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯝꯂꯥ ꯃꯤꯊꯥꯏ ꯁꯦꯝꯃꯒ ꯔꯃꯦꯁꯇ ꯄꯤꯔꯦ ꯅꯨꯡꯊꯥꯡ ꯔꯃꯦꯁꯅ ꯍꯨꯔꯥꯟꯗꯨꯅ ꯃꯤꯊꯥꯏ ꯑꯗꯨ ꯄꯨꯗꯨꯅ ꯚꯨꯠꯇꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ भूत महाराज ꯌꯦꯡꯉꯣ ꯑꯩꯅ ꯃꯤꯊꯥꯏ ꯑꯁꯤ ꯄꯨꯔꯛꯆꯔꯦ ꯑꯔꯣꯏꯕꯗ ꯅꯪ ꯑꯩꯒꯤ ꯃꯤꯊꯥꯏ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯃꯅꯝꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯂꯥꯛꯏꯅꯦ ꯖꯥꯡꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯔꯃꯦꯁꯅ ꯌꯥꯡꯅ ꯃꯤꯊꯥꯏꯗꯨ ꯚꯨꯠꯇꯨꯗ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯚꯨꯠꯇꯨꯅ ꯃꯤꯊꯥꯏꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯈꯤ ꯋꯥ ꯃꯤꯊꯥꯏꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯔꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯦꯜꯍꯜꯂꯦ ꯁꯦ ꯅꯪꯒꯤ ꯁꯅꯥ ꯑꯃ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯤꯔꯕꯅꯤ ꯑꯗꯣ ꯍꯌꯦꯡꯃꯨꯛ ꯑꯁꯤꯒꯨꯝꯕ ꯃꯤꯊꯥꯏ ꯁꯦꯝꯃꯒ ꯄꯨꯔꯛꯎ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯌꯦꯡꯃꯨꯛ ꯅꯉꯣꯟꯗ ꯁꯅꯥ ꯑꯃꯨꯛꯀ ꯄꯤꯒꯅꯤ ꯔꯃꯦꯁꯅ ꯁꯅꯥꯗꯨ ꯄꯥꯏꯔꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯑꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠꯇꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯁꯅꯥꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯝꯂꯥꯁꯨ ꯁꯅꯥꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯏ ꯔꯃꯦꯁꯅ ꯚꯨꯠꯀꯤ ꯋꯥꯔꯤ ꯑꯗꯣ ꯀꯝꯂꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯀꯝꯂꯥ ꯃꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯔꯃꯦꯁ ꯃꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯣꯏ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯀꯝꯂꯥ ꯅꯨꯡꯇꯤꯒꯤ ꯁꯪꯒꯣꯝꯒꯤ ꯃꯤꯊꯥꯏ ꯁꯦꯝꯂꯒ ꯄꯤꯔꯝꯃꯤ ꯔꯃꯦꯁꯅ ꯃꯤꯊꯥꯏ ꯑꯗꯨ ꯄꯨꯔꯒ ꯅꯨꯡꯇꯤꯒꯤ ꯅꯨꯡꯗꯥꯡ ꯚꯨꯠ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ ꯚꯨꯠꯇꯨꯅ ꯅꯨꯡꯇꯤꯒꯤ ꯁꯅꯥ ꯑꯃꯃꯝ ꯔꯃꯦꯁꯇ ꯄꯤꯔꯝꯃꯤ ꯇꯞ ꯇꯞꯅ ꯔꯃꯦꯁ ꯑꯅꯧꯕ ꯌꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ ꯀꯝꯂꯥꯁꯨ ꯌꯥꯝꯅ ꯍꯥꯏꯒꯠꯂꯛꯏ ꯅꯣꯡꯃ ꯀꯝꯂꯥꯅ ꯔꯃꯦꯁꯇ ꯍꯥꯏ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯁꯅꯥ ꯂꯩꯕ꯭ꯔꯣ ꯃꯍꯥꯛ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯄꯤꯔꯐꯥꯎ ꯂꯣꯏꯗꯦ ꯈꯜꯂꯨ ꯅꯪ ꯑꯗꯨꯒꯤ ꯁꯅꯥꯒꯤ ꯚꯦꯛꯇꯣ
ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯂꯧꯔꯗꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯁꯤꯒꯤ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕꯩ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯁꯣꯍꯣꯔꯗ ꯂꯩꯕ ꯌꯥꯔꯦ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥ ꯅꯨꯀꯨꯜꯁꯨ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯍꯟꯕ ꯌꯥꯔꯅꯤ ꯃꯗꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯚꯨꯠꯇꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯑꯗꯨꯕꯨ ꯚꯨꯠꯇꯨꯗꯤ ꯑꯩꯈꯣꯏꯗ ꯕꯦꯒꯇꯨ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣꯏꯕꯨ ꯀꯔꯤꯅꯣ ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯅ ꯐꯔꯦ ꯉꯁꯤ ꯑꯩ ꯈꯟꯈꯤꯒꯦ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯗꯨꯅ ꯀꯝꯂꯥꯒ ꯔꯃꯦꯁꯀ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯂꯛꯈꯤ ꯀꯝꯂꯥ ꯃꯣꯏꯒꯤ ꯈꯨꯡꯒꯪ ꯊꯪꯅꯕ ꯈꯨꯡꯒꯪꯗꯨꯗ ꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯀꯞꯁꯤꯟꯅꯔꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯚꯨꯠ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯃꯤꯊꯥꯏ ꯆꯥꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯈꯔ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯅꯉꯣꯟꯗ ꯏꯁꯤꯡ ꯑꯁꯣꯟꯕ ꯑꯃ ꯁꯣꯜꯂꯒ ꯄꯤꯒꯦ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯍꯣꯔꯦꯟ ꯃꯤꯊꯥꯏꯗꯨꯗ ꯆꯥꯏꯁꯤꯜꯂꯒ ꯄꯤꯖꯧ ꯃꯍꯥꯛ ꯑꯗꯨꯝ ꯃꯩꯅ ꯆꯥꯛꯅ ꯁꯤꯈꯤꯗ꯭ꯔꯕꯅꯤ ꯀꯝꯂꯥ ꯃꯥꯏꯕꯗꯨꯗꯒꯤ ꯏꯁꯤꯡ ꯑꯁꯣꯟꯕꯗꯣ ꯂꯧꯔꯒ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯊꯥꯏꯗꯨꯗ ꯆꯥꯏꯁꯤꯜꯂꯒ ꯔꯃꯦꯁꯇ ꯄꯤꯔꯝꯃꯤ ꯁꯦ ꯃꯤꯊꯥꯏꯁꯦ ꯆꯥꯔꯒ ꯃꯥ ꯍꯣꯔꯦꯟ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯈꯤꯗ꯭ꯔꯕꯅꯤ ꯔꯃꯦꯁꯅ ꯃꯤꯊꯥꯏꯗꯨ ꯄꯨꯔꯒ ꯚꯨꯠꯇꯨꯒꯤ ꯃꯅꯥꯛꯇꯨꯗ ꯆꯠꯂꯝꯃꯤ ꯂꯥꯛꯂꯕ꯭ꯔꯥ ꯏꯇꯥꯎ ꯄꯣꯔꯣꯀꯣ ꯃꯤꯊꯥꯏꯗꯨ ꯑꯩ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯃꯤꯅꯤ ꯉꯁꯤꯗꯤ ꯅꯪ ꯂꯥꯛꯄꯗ ꯌꯥꯝꯅ ꯊꯦꯡꯂꯦ ꯍꯣꯏ ꯚꯨꯠ ꯃꯍꯥꯔꯥꯖ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯍꯥꯎꯅꯅꯕ ꯁꯦꯝꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯐꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯤꯔꯛꯑꯣ ꯆꯥꯔꯒꯦ ꯃꯤꯊꯥꯏ ꯔꯃꯦꯁꯇꯒꯤ ꯂꯧꯅ ꯆꯥꯕꯒ ꯚꯨꯠꯀꯤ ꯃꯁꯥꯗꯨ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯂꯝꯃꯤ ꯑꯁꯤ ꯅꯪꯅ ꯀꯔꯤ ꯄꯤꯖꯔꯤꯅꯣ ꯀꯔꯤ ꯌꯥꯜꯂꯤ ꯃꯤꯊꯥꯏꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯂꯣꯏꯅ ꯆꯥꯛꯑꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯅꯉꯣꯟꯗ ꯃꯤꯊꯥꯏ ꯄꯨꯔꯛꯇꯨꯅ ꯄꯤꯖꯕꯗ ꯑꯩ ꯋꯥꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯅꯪ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯕꯅꯤ ꯁꯤꯗꯒꯤ ꯁꯅꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯨꯔꯒ ꯑꯩꯈꯣꯏ ꯁꯍꯔꯗ ꯆꯠꯂꯒ ꯂꯩꯔꯨꯔꯅꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦꯕꯨ ꯀꯅꯥꯝꯅ ꯌꯦꯠꯇꯅ ꯚꯨꯠꯇꯣ ꯀꯞ ꯂꯥꯎꯗꯨꯅ ꯃꯩꯗꯨꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤ ꯑꯗꯨꯗꯒꯤ ꯔꯃꯦꯁꯅ ꯁꯅꯥ ꯃꯌꯨꯝꯗꯨ ꯌꯣꯝꯁꯤꯜꯂꯒ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ ꯔꯃꯦꯁꯅ ꯃꯌꯨꯝꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗ ꯔꯃꯦꯁ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯂꯝꯃꯤ ꯃꯌꯨꯝꯗꯨꯗ ꯅꯨꯡ ꯑꯀꯥꯏꯕ ꯉꯥꯛꯇ ꯌꯥꯎꯔꯝꯃꯤ ꯀꯝꯂꯥꯅ ꯃꯌꯨꯝꯗ ꯊꯝꯕ ꯃꯌꯨꯝꯗꯨꯁꯨ ꯄꯨꯊꯣꯛꯂꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯁꯨ ꯂꯣꯏꯅ ꯅꯨꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯀꯝꯂꯥꯅ ꯀꯞꯄꯤ ꯍꯦ ꯏꯁꯣꯔ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯞꯄꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯂꯥꯏꯔꯕ ꯄꯨꯟꯁꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯗꯨꯅꯅꯤ ꯑꯍꯦꯟꯕ ꯄꯥꯝꯕ ꯐꯠꯇꯦ ꯍꯥꯏꯅꯔꯤꯕꯁꯦ